kuki asiba ama taotharkle Bishnupur district ki manung sanna leiba kumbida ngasi nungthil chawrangna pung ahum lom tarakpa aduwaida khuga turel da kuki amagi pumtharaba asiba haksang ama taotharakpa thengnakhre haire pressna phangba pawgi matung ina asiba haksang adu Churachandpur gi national bank dagi haukiba September 13 ta khuga turel da tasinba miyoi aduni mahaki maming Jacob Somillan apokpa ngailun kawi haire haksang adu taotharakpa miyamna thengnabadagi kumbi police da paw piraba matung kumbi police laktuna asiba haksang adu ngasi nungthil pung mari rom tarakpa aduwaida kumbi thinge lekai mapadagi lokhalaba matung rims ki mokta thamkhre haire Jiribam da kuki terrorist singna nal loken sinmi ama lupa lakh 30 gi ransom da fakhre kuki terrorist singna santi khongban amasung thamna pokpida nongmai kapsilakre Mamang sahi May ahumdagi Manipur da tamthirba lan hawrkhrabasu matam sangna ing sikna leirakhiba Jiribam district tasu kuki terrorist singna akanba lan chatharakpadagi misi mina kaya yahon khibada natana tha asigi manga gi ahing nongyai pung bharo makhairom tarakpada Jiribam gi JT road paring dagi mani mandir gi manakta leiba MS Manson namairakpam da sinmi oinasu leiba nal loken driver ama phaduna pukhraga mahaki thadongma lupa lakh 30 pinaba ransom talakhre haire thawdosigi matang da pause sina police dagi pauna haibada kuki terrorist singna namduna nongmai singdon da phaduna pukhraba nal loken sinmi driver adugi maming Narhari Burman sahi nifu manga apokpa Ramchandra Burman kawi Assam dagi ni haire kuki terrorist sing aduna mahaka sarmina khiba West Bengal dagi machine operator Vishnu Burman sahi 39 apokpa Sudhir Chandra Burman su punna phakibani adubu Vishnu Burman di thadorakhre haire Makoina thabak suriba MS Manson na mairakpam hairiba mafam asi Jiribam district headquarter dagi makharom da kilometer 5 rom tamag lapna leibani haire Thabak sufam asida makhoi ani tumduna leiringai da kuki terrorist sing changsilaklaga makhoi bu sarto bekra rom da thinnana ba hairakhi hairi kuki terrorist sing aduna nongmai singdol da wafam adu hairakpadagi makhoi ani na thinba sakhibani adubu makhoi thinkhiba gari aduna kilometer 5 rom salaba matungda Vishnu Burman thanamlaga Narhari Burman puraga chakhibani masigi matungda Vishnu Burman gi mobile da call taraktuna Narhari Burman makhoi na phare mahapu thadoro hairabadi lupa lakh 30 pigadabani haiba demand tawrakhibani haire Thawdosigi matang da police na case ama lokhalappaga loinana central force singa khusamnaduna mahaki khongul libagi thabak chathari adubu ngasi numidang fawbadi Narhari Burman phangbagi paw leikhidri amarom da numi kharani lebloba matungda ngasi numidang pung 8 khara helakpada Imphal East ki Yangangpopi police station na koleba santi khongban amadi Yangangpopi rom da kuki terrorist singna uyok singlom dagi nongmai kapsin ba hawrakhre hairi Khangawdana nongmai kapsilakpadagi khulsing asibu ngak seliba police commando sing amasung khul ngakpa singna handuna nongmai round khara sukapki state force amasung khul ngakpa singna khut handuna nongmai maru khara kalubadagi kuki terrorist singna makhatana nongmai kaptharakhidre haire adumoina man numidang athengbada amhon na nongmai kapsilakra chingnabadagi mafam asida deploy tawriba state force amasung khul ngakpa sing mikupna hom singna leinari haire DIPR की कैलेंडर द अक्टोबर 13 कुकी रेजिंग डे हाइबसी करंब रेजिंग डे नो हंगरगले Manipur lenga ki Directorate of Information and Public Relations na chaliba sahi asigi oina puthokpa Manipur Calendar 2024 gi chaliba October tha asigi tang 13 ta mera tranga purnima mera hauchongba mera wayungba haiduna ibagi mathakta kuki raising day haina iramlibasi kuki fruki kanamba makhal gi raising day no haiba wahangsing calendar asimak social media gi platform sing da viral oiraktuna hangna rakre panba yabadi DIPR na phongba Manipur Diary 2024 da piriba chaliba sahi asigi general holiday thangja amasung nomaijing da taba festival sing yauna restricted holiday sing amasung thangja amasung nomaijing numita taba restricted holiday gi list tasu serial number 27 da mera wayung ba kuki raising day yauna yauri maram asina Manipur lenga ki restricted holiday gi list ta mera wayung baga punna kuki raising day yauna yauri basi karamba makhal gi thodok natraga thauram no haina su miyamna hangnaragli